ꯑꯩꯈꯣꯏ ꯏꯅꯝꯃꯗꯨꯕꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯖꯥꯠꯂꯣ? ꯑꯁ ꯑꯩꯁꯨ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯦ, ꯊꯦꯡꯉꯦ, ꯂꯣꯏꯔꯕ ꯑꯝꯇ ꯍꯪꯉꯨꯒꯦ꯫ ꯍꯩ ꯇꯣꯝꯕꯤ, ꯅꯪ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯏꯔꯥ? ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ, ꯌꯥꯍꯧꯗꯣ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯣ꯫ ꯑꯁ ꯂꯩꯁꯥꯕꯤꯅꯕꯨ ꯌꯥꯍꯧ ꯊꯦꯡ ꯍꯧꯒꯠꯅꯕ꯭ꯔꯣ? ꯀꯩꯅꯣ ꯏꯅꯝꯃ, ꯂꯩꯁꯥꯕꯤꯅ ꯇꯨꯝꯕꯗ ꯌꯥꯝ ꯌꯦꯡꯁꯤꯟꯅꯔꯣꯏꯁꯤꯗ꯫ ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯗꯤ ꯀꯦꯗꯧꯕ, ꯅꯥꯟꯗꯧꯕ, ꯇꯨꯝꯅꯤꯡꯕ ꯃꯇꯝꯗ ꯇꯨꯝꯊꯣꯛꯀꯗꯕ꯫ ꯑꯗꯣ ꯏꯅꯝꯃ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯩ ꯀꯣꯂꯦꯖ ꯊꯦꯡꯉꯦꯕ꯫ 이루자ꯊꯣꯛꯑꯒꯅꯦ 이몽ꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯅ ꯆꯥ ꯊꯛꯄ ꯂꯣꯏꯗꯅ ꯆꯥꯛꯁꯤ ꯐꯥꯎꯕ ꯊꯣꯡꯉꯕꯅꯤ꯫ ꯅꯪꯅꯦ ꯊꯦꯡꯃꯜꯂꯤꯀꯣ꯫ ꯑꯁ ꯆꯥꯛ ꯂꯣꯏꯔꯕ ꯍꯥꯏꯕꯅꯤ ꯏꯅꯝꯃ꯫ ꯆꯥꯛꯇꯤꯅꯦ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ, ꯄꯨꯂꯞ ꯊꯤꯗꯣꯛꯑꯒꯦ, ꯄꯨꯂꯞ ꯆꯥꯊꯣꯛꯑꯁꯤ꯫ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯀꯗꯕꯅꯤ꯫ ꯀꯣꯟꯁꯦ ꯅꯪ ꯐꯦꯡꯗꯣꯛꯑꯝꯃꯣ, ꯏꯅꯝꯃꯁꯦ ꯋꯥꯔꯦ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗ꯫ ꯀꯣꯟꯁꯤꯗꯤ ꯅꯪ ꯐꯦꯡꯗꯣꯛꯑꯝꯃꯣꯀꯣ, ꯑꯗꯨꯒ ꯅꯪꯁꯨ ꯀꯣꯂꯦꯖꯇꯣ ꯆꯠꯂꯣꯕ꯫ ꯍꯣꯏ ꯅꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯅꯝꯃ, ꯅꯪꯗ꯭ꯔꯒꯗꯤ ꯅꯪꯗ꯭ꯔꯦꯗꯅ, ꯑꯩꯁꯨ ꯅꯪꯉꯗꯤ ꯐꯦꯡꯗꯣꯛꯑꯝꯒꯦ꯫ ꯀꯩꯗꯧꯕꯒꯤ ꯅꯪꯉꯣꯏꯗꯣꯏꯅꯣ? ꯑꯁꯨꯛ ꯌꯥꯝ ꯉꯜꯂꯤꯁꯤꯗꯤ, ꯄꯨꯡ 3:30 ꯇꯥꯕꯗ ꯃꯉꯥꯏꯔꯤ꯫ ꯀ꯭ꯂꯥꯁꯇꯣ ꯄꯨꯡ 10ꯗꯒꯤ ꯍꯧꯕꯅꯤ꯫ ꯐꯦꯡꯗꯣꯛꯑꯝꯃꯒ ꯆꯠꯂꯣ, ꯅꯪꯅꯤ꯫ ꯆꯥꯛꯁꯦ ꯊꯤꯗꯣꯛꯑꯒꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯧꯔꯣ, ꯑꯗꯨꯒ ꯇꯥꯃꯣꯁꯨ ꯀꯧꯔꯣ꯫ ꯃꯧ ꯁꯅꯤꯡꯗꯕꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯣꯟ ꯐꯦꯡꯉꯨ ꯀꯥꯏꯅ꯫ ꯑꯩꯁꯦ ꯀꯣꯂꯦꯖ ꯆꯠꯂꯤꯅꯦꯁꯦ ꯈꯪꯉꯤꯅꯦꯕ, ꯃꯥꯒꯤꯁꯦ ꯇꯧꯒꯦ ꯌꯥꯝꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯂꯩꯁꯥꯕꯤꯗ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡꯁꯦ ꯀꯣꯟꯅꯔꯗ꯭ꯔꯣ? ꯈꯔꯒ ꯍꯥꯞꯄꯝꯃꯨꯔꯥ? ꯀꯣꯟꯅꯔꯅꯤ ꯀꯣꯟꯅꯔꯅꯤ, ꯑꯩꯗꯤꯅꯦ ꯀꯩꯁꯨ ꯌꯥꯝꯅ ꯆꯥꯔꯣꯏ, ꯃꯃꯤꯡꯇꯪꯒꯤꯅꯤ꯫ ꯅꯣꯏꯒꯤ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯑꯩꯉꯣꯟꯗ ꯆꯥꯟꯅꯗꯦꯅꯦꯍꯦ, ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯆꯥꯎꯏ꯫ ꯅꯆꯟꯅꯨꯄꯤꯒ ꯅꯪꯒꯗꯪꯅꯤ ꯆꯥꯒꯗꯧꯔꯤꯕꯁꯦ, ꯀꯣꯟꯅꯅꯤꯗ꯫ ꯑꯩꯗꯤ ꯉꯁꯥꯏ ꯊꯣꯡꯉꯝꯗꯥꯏꯗ ꯍꯥꯏꯖꯕꯅꯦ, ꯄꯥꯕꯨꯡꯅ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯉꯣ ꯍꯥꯏꯗꯅ ꯒꯤꯔꯒꯤ ꯇꯛꯄꯗꯨꯗ ꯑꯗꯨꯝ ꯊꯣꯡꯉꯕ ꯏꯃꯥ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯒꯣꯜ ꯍꯋꯥꯏ ꯄꯥꯝꯕꯁꯤꯗꯤ꯫ ꯑꯣ, ꯃꯄꯥꯝꯆꯥꯁꯤꯅ ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯤꯁꯤꯗꯤ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯕ ꯑꯣꯏꯔꯦ? ꯑꯩꯗꯤ ꯁꯒꯣꯜ ꯍꯋꯥꯏ ꯈꯛꯇꯔꯥꯕꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯔꯣꯏꯗꯧꯔꯤ꯫ ꯃꯁꯦ ꯃꯐꯤ ꯃꯔꯣꯟ ꯅꯥꯇꯩ ꯆꯥꯗ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯁꯨꯍꯟꯗꯧꯔꯤꯅꯦꯕ꯫ ꯃꯧꯗ ꯁꯨꯕ ꯏꯀꯥꯏꯖꯩ ꯍꯥꯏꯗꯅ ꯍꯥꯏꯌꯨ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯁꯤꯅ꯫ ꯑꯁꯤ ꯍꯅꯨꯕꯁꯤꯗꯤꯕ꯫ ꯈꯪꯗꯦ ꯏꯃꯥ, ꯄꯥꯕꯨꯡꯒ ꯇꯥꯃꯣꯒꯗꯤ ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯏꯗꯅ ꯑꯅꯤꯔꯛꯀ ꯍꯥꯞꯍꯜꯂꯦ, ꯑꯗꯨꯒ ꯄ꯭ꯔꯞ ꯆꯥꯔꯒ ꯊꯣꯛꯈ꯭ꯔꯕꯅꯦ꯫ ꯏꯅꯝꯃ, ꯁꯨꯝ ꯉꯥꯡ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯑꯩ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯆꯥꯛꯇꯣ ꯆꯥꯔꯁꯦ ꯍꯥꯏꯕ, ꯅꯪꯉꯔꯣꯏ ꯍꯥꯏꯕ꯫ ꯍꯩꯃꯥ, ꯆꯥꯕ ꯍꯧꯔꯣ꯫ ꯅꯪꯉꯣꯟꯗꯒꯤꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯉꯟꯅ ꯆꯠꯇꯣꯔꯤꯅꯦ ꯏꯕꯦꯝꯃ꯫ ꯄꯨꯡ 8ꯒꯤ ꯀ꯭ꯂꯥꯁ ꯅꯪꯅꯕꯅꯤ ꯑꯩꯅ ꯆꯠꯇꯣꯔꯤꯗꯣ꯫ ꯆꯥꯕ ꯍꯧꯔꯣ, ꯏꯅꯝꯃꯁꯨ ꯌꯥꯎꯔꯛꯑꯒꯦ꯫ ꯍꯥꯏ ꯇꯣꯝꯕꯤ, ꯆꯥꯛꯇꯣ ꯇꯞꯅ ꯆꯥꯎꯅꯍꯦ, ꯐꯨꯟꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯇꯝꯁꯨ ꯌꯥꯝꯅ ꯉꯜꯂꯤ, ꯇꯞꯅ ꯆꯥꯎ꯫ ꯏꯃꯥ, ꯅꯪꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯆꯥꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦ, ꯆꯥꯕ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯁꯜꯂꯦ ꯅꯣꯏꯁꯦ, ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯇꯣꯏꯅꯦ꯫ ꯅꯅꯝꯃꯒꯤ ꯆꯥꯛꯁꯦ ꯌꯥꯝ ꯌꯥꯝꯃꯤ, ꯅꯪ ꯑꯣꯛꯇ꯭ꯔꯒ ꯈꯔ ꯍꯦꯛ ꯂꯧꯁꯜꯂꯨꯗꯅ꯫ ꯌꯥꯔꯦ ꯑꯣꯛꯑꯦ꯫ ꯃꯌꯥꯝ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩ ꯈꯨꯠ ꯍꯥꯝꯇꯣꯛꯑꯒ ꯆꯦꯜꯍꯧꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯀꯣꯟ ꯁꯣꯏꯗꯅꯒꯤ ꯐꯦꯡꯉꯅꯤ꯫ ꯏꯃꯥ, ꯏꯅꯝꯃ, ꯈꯨꯠꯁꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯕꯒꯤ ꯃꯣꯔꯣꯛ ꯁꯤꯡꯂꯥꯏ ꯍꯧꯔꯛꯇꯣꯔꯦ, ꯃꯄꯥꯟꯗ ꯁꯥꯄꯣꯟ ꯇꯧꯔꯒ ꯑꯝꯇ ꯍꯥꯝꯇꯣꯛꯑꯒꯦ ꯈꯔ ꯊꯨꯅ꯫ ꯀꯣꯟ ꯐꯦꯡꯉꯣꯏꯗꯧꯒꯤ ꯑꯦꯛꯇꯤꯡ ꯑꯃ ꯏꯌꯥꯎ ꯌꯥꯎꯏ ꯃꯁꯥꯁꯦ꯫ ꯍꯥꯏ ꯇꯣꯝꯕꯤ, ꯆꯠꯂꯣ, ꯀꯣꯟ ꯍꯥꯟꯅ ꯐꯦꯡꯗꯣꯛꯑꯣ ꯆꯠꯂꯣ꯫ ꯅꯐꯤ ꯅꯔꯣꯟ ꯍꯥꯟꯅ ꯁꯦꯠꯆꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯁꯦꯠꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯀꯩꯅꯣ, ꯀꯣꯟꯗꯣ ꯅꯣꯏꯗꯤ ꯐꯦꯡꯕ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯀꯣꯂꯦꯖ ꯆꯠꯇꯣꯔꯦ ꯍꯥꯏꯔꯗꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯍꯥꯏ, ꯅꯪꯅ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯅꯅꯝꯃꯁꯤꯁꯨ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯅꯝꯃꯁꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯈꯤꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯉꯨꯗꯅ ꯏꯕꯦꯝꯃ꯫ ꯏꯃꯥꯏꯁꯦ ꯏꯀꯥꯏꯖꯩꯅꯦꯍꯦ꯫ ꯆꯥꯛꯀ ꯆꯥꯗꯧꯕ ꯇꯜꯂꯦ, ꯅꯪꯅ ꯁꯨꯅꯤꯡꯗꯕꯁꯦ ꯎꯕꯗ꯫ ꯏꯃꯥ, ꯃꯧꯒꯤ ꯃꯤꯆꯪ ꯌꯥꯝ ꯆꯪꯉꯛꯀꯅꯣ, ꯈꯪꯉꯕ? ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯀ꯭ꯔꯛ ꯌꯦꯡꯖꯤꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯧ ꯍꯥꯏꯕꯁꯤꯗꯤꯅꯦ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯉꯝꯅꯕ ꯁꯨꯒꯗꯕ, ꯈꯪꯉꯕ? ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛ ꯑꯃꯒꯤꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯣꯏꯅ? ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯁꯥꯕꯤ꯫ ꯑꯩꯅ ꯃꯇꯦꯡ ꯇꯧꯗꯕꯗ ꯅꯣꯏ ꯌꯥꯝ ꯋꯥꯔꯕꯣ? ꯅꯠꯇꯦ,
इमुंगसिदा आइसे पोअमद्रेन खल्लोबा अदि कमाई तौदोइनोबा नोय हा कमाई तौदोइनो खन नोय याम हाइंगदे हे इमा माना मौ आइना लेसाबी मौगा लेसाबीगा मानबा याब्रो मासे युमसिदा मौ ओयरानिना लाई नत्रो ngमनिना अदि ngमनबा माइ तौजानी आइदि सुनाव यावरोय होइने इसाना हाइबा सुमी मौगा लेसाबीगा कराइदगी माना यादोइनो फरे चलो चलो नंगना चतौदो चचरुरो इमाने फजना हाइरगे ननमदा नंगना चतौदो चलो चलो हाइमा इबेमा नंग लोसनबा लोरबो कोनसे हाना मुक्ता फेंदो मुदना इमाना फेंगेसु खुसे याददना तौबनिन हे इमा तोंबीदा हाइख्रबने माना दुम फेंजरसने मादी थेंगसु चतबे आइदी पुंग मपंगी क्लास नंगबा चतोइने मा दुम फेंजरसनो ngसिदि हाय नोइना मी लेसाबिसिदा क्रक क्रक गेंगसलिसे करिगिनो हा कोनमा फेंबिसु लेसाबी नते कयाम वाबा पोनो हा फेंतो मगा चलुको आगांगसे लोसन बले हौरे कॉलेज चतोइनेना तौनो नोइगी हौनबी मौनने निंगोना येंसिनबदो तौगनु कइनो इमाना हाइदुबो सिटी मतेंग पांगनबने येंसिनबसु नते इमा भाबतो अमरोम चखिदौरे आइदो थेंगेना तौबने इमा ngasai nonganbadagi natro aya tawriba thabak mayamdo aya thabak tawbe haidana nong tamana thaba nate adu thengawani na masu matingdo kitang pango haibani hai nangi wado taningde mau na mau lesabi nate lesabi ga mau gabu krai da mana biya doino tawnu thabak to kaisu leiba nate nang adum taw thuro ima se wayam na ngangan ganu ko mi gi mamang gane kan ngang sini aidi minungsi onthong lei kijeda mamam sa se inama se waramani imo se warani nongmata haide thabak se ithantana loin tawba ngakni kon si khak phengamu hairu bagineba na ta hogolaga loisan khrise aina ngasai ni khangam ne masi ga ngangse pharoi dori he jinje he khumu badane laikai sara chanba makai mommai se ikai ba khakna ba makai law dori ni aidi ne mirak thokpani na ikai je माइसे थमम लेते ngangoidaba hairoidaba wahi wata mayam sizinarkani khanbada sungman manabidrabane moiga pungdi nipan makhai tare hojikpu kona muk phenguga drabaibo pharoidori aisni pharoidori ba mamam saneba itema hida kapada ngairi banina nuaite ngaktang minute 10 gumba phambiyo kesu khudung thiningai di oidre pangpa pa khat pigano kesu da roida खुजे थिक्तो थिक्जिन तौबदा खरा नाय अदुगा यांगलेन सगनजिजु खरा नारी तेमा पखत पिगनो मदो जैना खोलनी हफ्ता अमा कई मदी अदुमाइना दुम नाखिनी अदुगा तमना तमना फरकनी डॉक्टर अनाबसिबु तामोलाक पयाम फरे कैसु थोइदोकपदि सोकपनाते तेमासे लंबीदा गाड़ी अनि थेंजनायना याम कानादि सोखौद्रे मयाम संगना पुखला अमने कैसु खुदों थिनिया ओइद्रे पाखत पिरन कैनोने हिदा खरा इजगे तामो सिगी दागसे फजाना दुम पिजबियो अदुगा मोलो मामगई के सिकपा नाबा साबा फनाबने अदुगा तामो इतेमसे मतम खरदी पथाहनबियो थबक इंगांग अरुम अयांग तहनबिगनुको फनी डॉक्टर थबा आइदी पाखलुरे हे कोकसे कोकचाउबी कारगनी आइने गरी थौरिसे कमला का कतक नी नई थबा एक्सीडेंट थुई न फोन तौरपदी अदो डॉक्टर ना नंग थबक इंगांग अरुम अयांग अमदा सुकी नोई मतम खरा पोथाओना हारपने लाओ आइगा फजना तबना चलस लाओ हयेंगैने गाड़ी गा अमता थौबिरनु पियलै मिहुनजे आयोवेबा लाओ चनब तौरसे तामोना मरोन नमा पाखत चावबने हयेंग आइगा से लेट्रदी कमाई तो होते बता मोदी कई खुहाई नो अदुमाई हाइदु कइनो हंग हायो तुम नो हाइ दिउको लाओ जस्ट लाओ खुदो नाइ हाइदेने लाओ आई थांगोरा थांगोदो फजदेन तौने सम्मगा सके लाओ हंग यारबा मतुंग मनाव हाइरय फागी तौबनिदा अदो लेंजुम जिसु नाइ होय सम्मगा चतपना फरनी अमुक तुसलदिने
mawong ama tararoi tamo se amda sambiyo asa lok tawduraba khangde kok se chike chike tawe khanaw jisu nadi naba nataba kitang nage tawe ngai gidri he kande phaijup sing khalaga tum lei thoke tombi sak ngana sasi sak se khar thong lawam ta nana mase hip lei re masangam dena ima ai su nari ne kok si ne heba isa se na dro ba khang de yam nuai te sak to ina ma dum thongo hayo ai do isa nuai tre na ima na khar hai biro ha isa bo kok si heba is kamai to ni side ima ne guli lei bre yenge ado nana mase masangam de hai se kamai to ba side sak se kanan thong doi ba ima toksanari ne mauna masangam de hairaba soning da na tawri ne sak to thongning da bagi ai thongan ge na tawni ba ma gi do lisa bi engon da krak 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 yengjan graba hoi ne accident tho ine na I tho ba su ude masangam je pang hai da hai ai hai ge sak to nana ma thongjara sani nang na kuk chi hai ba natro potharo ima ne guli laibra karino amukta selu kige nana mado sak thongona hairamage nasado ingan gano potharo mauna ne nai kholeng sangam de haiba se somtha hek thajade di suning da bagi ne tam khallai oi soiram doine suning da bagi phone yeng man bagi ra kaino mit se chike tawam yakhale ha ngata tummaga phabrenge phaijop singkhal ga ne tom lei thoke chak to moin to pa thong oira tau jara sane hai numidang wairam sida tum sali do kari gino hagolo nasi nong magi ne nungdang gi yum mai hagatri bani kari gino tum sali de hagolo se mukta ima pambom sayeng se yam chi khu chu chi tum daradi chikpa saba se khara phagadra na hipu bani hai nangi na bagado amukta ngai ko Nasanupi ase makuk si ina ne phabong di phori karino nangi goli ga leibro leitraga na ima leiru doini as angang do makuk si ina ne phaijup sing khalaga tum hore karino to godab sibo aduga ne sak to nan khara thongdo angang do masangam dre ima na thonggoda basu ima se khusi yadi do khujing se khabi chagolai to duna yadre chak ngan na chasi angang do chak asabga kai gano pizza gi na ba tawge guli pizza na ba tawge chak to ngalu ko ima ai chak thong bdo ngam ga da ma di khuji chat pada nai hairaga pamom ji ju hai ga dai da yade hai tongnu angang ase leisabi ni leisabi ga ne mana ge na khan kanu noina leisabi sida achok yam yengsali sibu kari gi no ha nangna na sangam de habado angang sina ngamboi di thongan gebu angang si jum masangam dre nate angang masangam da base chingthoga sak se thonghalo hari bro nangna hari dubo ha tawnu ko mau noi ga ne leisabi ga mana badi khak yaroi kana de sak thong na bato ibungo su thengna halak pata he mau noi gi ne kapsan lausna bido engon de yaroi ko ima loin khangi ai loin khangi sak se prap thongulo angang ase guli bija dori bani onthok na su thamoi kan mali da ko ima aina su thina nawa se thaja bitraba masa no pina kok si idang haibada kaya da pakhatsari ba ima se aduga aina na na phamung da leibase thaja bitre ima ai su mi ne mau su mi ne mau na naradi kanam na thaja bite hayuraga leisabi da yengsin bai asuk yam kharba thabak mayam se kitang nor su mating pangona haibani aina mangonda yam yengsin boy thokra mal mana su thabida maudi
ꯅꯥꯕ ꯌꯥꯗꯕ꯭ꯔꯣ? ꯃꯧꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ? ꯂꯩꯀꯥꯏꯗꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯧꯗꯤ ꯇꯧ ꯉꯝꯕꯤꯅꯤ, ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯤ, ꯊꯕꯛ ꯁꯨꯍꯜꯂꯤ ꯍꯥꯏꯗꯅ꯫ ꯑꯩꯅ ꯅꯣꯡꯇ ꯀꯌꯥꯃꯨꯛ ꯌꯥꯝꯕ ꯊꯕꯛ ꯃꯉꯣꯟꯗ ꯁꯨꯍꯟꯈ꯭ꯔꯕꯒꯦ? ꯅꯣꯡ ꯐꯥꯗꯣꯛ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯗꯤ ꯍꯥꯏ, ꯑꯗꯨꯁꯨ ꯑꯌꯥꯝꯕ ꯑꯩꯅ ꯏꯊꯟꯇ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯊꯃꯣꯏꯗꯤ ꯌꯥꯝ ꯀꯟꯃꯜꯂꯦ, ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯦ ꯏꯃꯥꯅ, ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯉꯝꯃꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯈꯣꯏꯒꯤ ꯅꯐꯝꯗꯁꯨ ꯊꯣꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯏꯃꯥ, ꯅꯪꯁꯦ ꯅꯁꯥꯗꯒꯤ ꯈꯜꯂꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯈꯛꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅꯤ ꯈꯟꯕ, ꯅꯃꯧꯕꯨꯅ ꯅꯆꯥꯅꯤ ꯈꯟꯕ ꯉꯝꯗꯕ, ꯑꯩꯗꯤ ꯃꯤꯇꯣꯞꯅꯤ ꯍꯥꯏꯗꯅ ꯏꯟꯊꯣꯛꯄꯤꯕ꯫ ꯑꯩꯅ ꯅꯥꯔꯤꯕꯁꯦ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯔꯝꯃꯕꯗꯤ ꯅꯪꯅ ꯆꯦꯟꯅ ꯀꯨꯟꯕꯤꯔꯝꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯑꯋꯥꯕ ꯃꯩꯁꯥ ꯀꯌꯥ ꯑꯃ ꯈꯥꯡꯈ꯭ꯔꯦ, ꯇꯨꯃꯤꯟ ꯂꯣꯟꯅ ꯐꯔꯦ, ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯣ ꯅꯆꯥꯒꯤ ꯇꯝꯄꯥꯛꯇ ꯑꯣꯏꯖꯒꯦ ꯈꯟꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯆꯍꯤ 8ꯀꯤ ꯃꯇꯨꯡ ꯊꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯇꯣꯝꯕꯤ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯑꯃꯠꯇ ꯍꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯨꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯁꯛ ꯐꯖꯔꯤꯕ ꯁꯦ ꯃꯌꯥꯝꯁꯤꯗꯅꯦ ꯏꯃꯥꯅ ꯂꯦꯟꯅꯔꯤꯕꯅꯤ, ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯁꯛ ꯐꯖꯕꯤꯅꯤ ꯍꯥꯏꯗꯅ꯫ ꯂꯨꯍꯣꯡꯉꯛꯄꯗꯒꯤ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯏꯃꯥ ꯆꯥꯗ꯭ꯔꯤ, ꯑꯗꯨꯅꯅꯦ ꯉꯁꯤꯗꯤ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯏꯃꯥꯅ ꯌꯦꯡꯕ ꯇꯥꯔꯦ꯫ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ, ꯆꯣ ꯀꯔꯤꯅꯣ ꯊꯣꯡꯖꯔꯨꯔꯣ꯫ ꯏꯃꯥ, ꯇꯥꯃꯣꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯐꯥꯕꯣꯡ ꯉꯥꯗꯣ ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃꯒ ꯊꯣꯡꯉꯒꯦ꯫ ꯍꯥꯏ, ꯀꯔꯥꯏꯗꯒꯤ ꯐꯥꯕꯣꯡ ꯉꯥꯅꯣꯅꯦꯍꯦ? ꯐꯥꯕꯣꯡ ꯉꯥꯁꯨ ꯅꯠꯇꯅ ꯉꯔꯥꯡ ꯂꯩꯔꯛꯏꯗꯨꯗꯤ ꯄꯨꯛꯂꯥꯎꯕꯤꯅꯤꯅꯦ, ꯏꯁ ꯐꯖꯈ꯭ꯔꯕꯅꯤ꯫ ꯑꯣ ꯆꯣ ꯊꯣꯡꯉꯨꯔꯣ, ꯉꯥ ꯃꯁꯛ ꯈꯪꯗꯗꯅ ꯇꯧꯖꯔꯤꯅꯤꯗ꯫ ꯆꯠꯂꯣ ꯊꯣꯡꯉꯨꯔꯣ꯫ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯕ, ꯑꯗꯨꯗ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯑꯃ ꯑꯗꯨꯝ ꯍꯥꯏꯕ, ꯑꯗꯨꯒꯤꯅꯤꯃ꯫ ꯍꯣꯏ ꯃꯥ, ꯑꯩ ꯊꯣꯡꯇꯣꯛꯎꯔꯒꯦ꯫ ꯉꯁꯤꯗꯤ ꯍꯦꯟꯖꯥꯡ ꯍꯥꯎꯗꯣꯔꯤ, ꯈꯨꯕꯤ ꯆꯤꯈꯥꯏꯕ ꯌꯥꯎꯗꯣꯔꯤ, ꯃꯆꯜ ꯁꯨꯅ ꯍꯥꯞꯂꯕꯗ꯫ ꯏꯃꯥ, ꯑꯣ ꯏꯃꯥꯎ, ꯆꯥꯛ ꯊꯤꯔꯦ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯦ꯫ ꯇꯥꯃꯣ, ꯆꯥꯛ ꯊꯤꯔꯦ, ꯆꯥꯛ ꯆꯥꯔꯁꯦ꯫ ꯍꯩꯃꯥ, ꯀꯥꯎꯋꯦ, ꯐꯗꯤꯒꯣꯝ ꯊꯥꯛꯄ ꯀꯥꯎꯋꯦ꯫ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯗ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯝꯗꯥꯏꯗ ꯐꯗꯤꯒꯣꯝ ꯆꯥꯏꯁꯜꯂꯣ, ꯏꯍꯥꯎꯗ ꯍꯥꯎꯔꯗꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯐꯗꯤꯒꯣꯝꯁꯦ ꯉꯥ ꯊꯣꯡꯕꯁꯤꯗ ꯈꯔ ꯆꯥꯏꯁꯜꯂꯕ, ꯑꯗꯒꯤ ꯆꯝꯐꯨꯠꯁꯤꯗ ꯈꯔ ꯑꯃ ꯆꯥꯏꯁꯜꯂꯕ, ꯈꯔ ꯌꯥꯝ ꯍꯥꯎꯅꯕ ꯈꯔ ꯌꯥꯝ ꯆꯥꯏꯁꯜꯂꯒꯦ ꯆꯝꯐꯨꯠꯁꯤꯗ ꯐꯗꯤꯒꯣꯝꯁꯦ꯫ ꯏꯃꯥ, ꯍꯦꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ? ꯍꯥꯏ, ꯆꯥꯗ꯭ꯔꯤꯅꯦꯍꯦ, ꯆꯥꯔꯒꯅꯦ ꯍꯥꯏꯔꯛꯀꯦ, ꯉꯥꯏꯈꯣꯀꯣ ꯅꯪꯅꯤ꯫ ꯏꯁ, ꯀꯔꯤꯅꯣ? ꯅꯠꯇꯦ, ꯉꯥ ꯊꯣꯡꯕꯗ ꯊꯥꯛꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯤꯕꯨ ꯉꯥ ꯊꯣꯡꯕ꯭ꯔꯣ? ꯅꯪꯒꯤꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯅꯠꯇ꯭ꯔꯦꯅꯦ, ꯎꯇꯤ ꯊꯣꯡꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯅ ꯊꯥꯛꯏꯁꯦ ꯊꯨꯝ ꯑꯣꯏꯔꯝꯃꯔꯣꯏ, ꯁꯤ ꯈꯔꯤ ꯑꯣꯏꯔꯝꯒꯅꯦꯕ, ꯁꯣꯗꯥ ꯕꯥꯏꯒꯞꯅꯦꯕ ꯁꯤ꯫ ꯑꯁ, ꯑꯩꯗꯤꯅꯦ ꯄꯦꯜꯂꯦꯗꯀꯣ, ꯁꯣꯛ ꯌꯥꯝꯈ꯭ꯔꯕ ꯉꯥ ꯃꯌꯥꯝꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯒ ꯊꯣꯡꯒꯦ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ꯫ ꯏꯃꯥ, ꯁꯣꯗꯥ ꯕꯥꯏꯒꯞ ꯑꯣꯏꯔꯝꯃꯅꯤ, ꯑꯩꯅ ꯈꯜꯂꯦꯕ ꯌꯥꯝ ꯀꯨꯞꯄꯦꯅ꯫ ꯑꯁ, ꯍꯥꯎꯅ ꯊꯣꯡꯉꯀꯥꯟꯁꯤꯗ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯒꯁꯦ ꯈꯤꯔꯦ, ꯏꯃꯥ ꯈꯤꯔꯦꯀꯣ꯫ ꯏꯃꯥꯅꯦ, ꯅꯪꯒꯤ ꯆꯝꯐꯨꯠꯁꯦ ꯄꯤꯛ ꯊꯟꯅ ꯊꯛꯑꯒꯅꯦ ꯑꯩ ꯄꯣꯊꯥꯖꯔꯨꯔꯒꯦ꯫ ꯆꯥꯛꯅ ꯃꯔꯣꯟ ꯑꯃ ꯂꯥꯝꯃꯀꯥꯟꯁꯤꯗꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯏꯃꯥ, ꯁꯣꯏꯈꯤꯕꯅꯦ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯍꯥꯎꯅ ꯊꯣꯡꯉꯒꯦꯕ꯫ ꯀꯔꯤꯅꯣ ꯆꯝꯐꯨꯠꯁꯤꯗꯤ? ꯅꯠꯇꯦ, ꯀꯔꯤꯅꯣ ꯆꯝꯐꯨꯠꯁꯤꯗ ꯐꯗꯤꯒꯣꯝ ꯊꯥꯛꯂꯛꯏꯁꯤꯕꯣ? ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯇꯧꯔꯤꯔꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ? ꯏꯃꯥ, ꯌꯨꯝꯒꯤ ꯏꯃꯥꯅ ꯍꯥꯏꯕꯗ ꯍꯦꯟꯖꯥꯡ ꯑꯊꯣꯡꯕ ꯈꯨꯗꯤꯡꯃꯛ ꯐꯗꯤꯒꯣꯝ ꯂꯣꯏ ꯊꯥꯛꯄ ꯌꯥꯏ ꯍꯥꯏꯌꯦ, ꯑꯗꯨꯗꯨꯒꯤ ꯆꯝꯐꯨꯠꯇꯣ ꯍꯥꯎꯅꯅꯕꯅꯦꯅ ꯐꯗꯤꯒꯣꯝ ꯃꯌꯥꯝ ꯆꯥꯏꯁꯟꯈꯤꯕꯅꯦ ꯑꯩꯅ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯍꯥꯎꯇ꯭ꯔꯣ?
ओए साउनिंगक्तना मौवनो बिगे पुंगसाई चाइनिको चंपुटा कनाना फदिगोम थांने नोई नपामना थालकपरा ngasigi numisida nanga tori myapsi kainoba tawgyang toiro nangi jibo mi osita basarna chakna saklambane nga thongba sida uti on thome adigi champhuchina fadigom tak tangi thakchila manamji hainadre base ai pela bane de koi masibo ai imong nupini sibo ai imong nupini ai wadoi de koi ai wadoi de ko nang as luhongba kuidringaisida ikai he mayam amukta ngai bikho mayam gi mafamda kari gumba khara haijage mayam da wari gumba lai taragadi adum share torpa yani mayam na pami ba mawong da adum semjarake haibadi samasida lairiba asoiba mayam se semtukning ba lai taragasu wari oina adum share torpa yani ko adum mayam video se nuai nuai ta habado comment ta haibiramo aduga like share subscribe to basu kaubigano thank you.